Kuki Kulai Pibing Singapore Nagasi Infal is District Mapau Dam Police Association Konba ita Moirangpurel da bo mabani dongmai kaya kapsil lakre impact news na pangapau da Kuki Kulai Pibing sing attack atu ngasi yupung nipan makai taba dua ke Moirangpurel gi mayaw na badalay ba komusing dagi sa tharakibani kamusing gi tongan fam dagi kap tharakiba bo mabani dongmai gi maru sing Moirangpurel gi misam miam na lainari ba fam pawi orakhe bo mabani dongmai kapsil lakpati gi Moirangpurel da nongmai nongmagi nung lengoi peklam bamioi sing yawnam hom adigi kunja sing sapagada mfam da lainake maitei kul tamna boma madi nongmai kapfa horokpaga Moirangpurel da leiba maitei kul ngakpa madi Imphal East District Police ki maike de sukut anke kothongring ngeida ahen be stat force madi kul ngakpa sing lakpa digi Kuki Kulai Paiba sing adu kamu sing digi senke stat force madi maitei kul ngakpa sing na Kuki Kulai Paiba sing adu bo sing takki mapam sing da tana badagi makhatana kothongnari hairi hauji phabiga na nongmai kapna badu makal nakal animaki marakta thoidok waso panamadi asiana ge pau phangmangamdri panba yabadi ngarang su Thawal district ke hero ki mamang sing da leiba high court amadi pelijang khul manakta Kuki Kulai Paiba sing amadi maiti khulngak pa sing gi marakta numidang atheng phau khotong na bagi thawtok tasu nakal animakta sofan kya nang khibalai na khrabani